Tribal colony de Leiba church Ahum ngasi nongalamdai da government eviction order Thoklaba Matung Thugaikhre. Fall is district in Manung Sanba Tribal colony haina khangnaba mafam ain kaina sajilamba church Ahum High Court of Manipur na status quo thambagi order hek lokthokibaga district competent authority na yamlaba police personnel singaloina na ngarang amasung ngasigalona ba ahing da Thugaikhre hairi. Ngasi nongalamdai da tribal colony da Thugaikhre ba ain kaina sajilamba church sing adudi Evangelical Baptist Convention Church, Evangelical Lutheran Church Manipur amasung Catholic Holy Spirit Church ni. Panbei government gilam oriba tribal colony asida lising masamapan humudraga mari dagi hauduna government type 4 quarter sing saduna tribal government employee ge oiba tribal sing ge oina leinana basakibani adabi ikuidana state asida BJP lengak lakpadagi quarter sing asi matamga chuna dabo oibana state government na aribo quarter sing sidok laga anover residential quarter sing shana dabo tawrang torkibani. State government na thorang asi haunana ba hona bada mamang sehi ge April kungani thoi da police ka hena mafam adugi quarter sing da leiba miyoi sing ga chawng na mukna ba thokpadagi police na tear gas sing kapada miyoi mapan aso afan yauki aduba lenga asina quarter sing aduda leiba miyoi sing asigi temporary arrangement sing silaba matungda ariba quarter sing adu mathang manau naina sidok pa horakhibani adubu mafam aduda ain kaina sajilamba church Ahum asi Manipur High Court na chahi kharagi mamangda interim order ama thoktuna church sing ge fibam sing status quo da thamnana ba order takhibadagi competent authority na sidoktana lakibani tungda April mari Manipur High Court ki acting Chief Justice MB Muralidharan ge bench asina searching ge authorities sing na searching asi ain kai da mong da sabani haibagi praman sing piba ngamdabadagi mamang ge High Court ke order adu override tawduna interim status quo order adu handokhibani. April mari da High Court ke order asigi strength Imphal East District Administrators sing na eviction order thokibaga loina na searching asi Thugaikhre hairi.